Welcome to Real Voice. History da angakpo wari kaya thanduna lei ngasigi video sida khangjin ba ba angakpo wari khara thamjari masibu soidana complete yang biu amasung khantha biu nungai belo biu. Ahan wari China gini 1958 ki wari ni China da Mao Zedong na pali mahak ase afau revolution purakhiba leader mani matamadu da super power country ase Britain ni economic da su Britain na number 1 ni military power dasu aduga second dana America ni aduga third ta China ni haina Chinese sing na khalami People's Republic of China gi makok Mao Zedong na khanki China da economic change amatang purak labadi prithibi da makoi na khwaidagi he na wangani makok oiragani super power oiragani madudi karam na tausi khanrak patan jada the Great Sparrow campaign or the Great Leap campaign amukta da khang chong ba Khangwang wang kiba haina su kawe China agriculture yamna laiba country ni agriculture production wangan batai madudata laibak chawkhat kadori ni aduna khanna tanara batungda export sing na haiki aikhoi gi laibak ta mahai marong manghali base uri tin kang uchi asini chingbanani khwaidagi hena aikhoi gi mahai marong chathok li base urit nani urit na chahi ma da kg ama muk phaucheng chai urit amana aduna urit hat toksi asini masigi tungda urit hat pagi campaign taurasi haina leptaki masigi damak army loop amasu tongan na semre school college town university amadi khungang da lauthokre urit hato chin bukallu masigi campaign hokibani nupi nupa angang loina pullaga army yauna urit hat pagi campaign si chataki pukham tengko tin thillaga urit tan ba hore Basiga loina apang bu uchi tin kang so hatle urit pu nongmaina nauri na kaple mafam amada tonghande uchek macha sing ado paira ga chatki bu khuding tan na birakle masidagi waduna leibak ta tare hatle madu chare kayamati kayam chani urit asiba sing trak ta hon bahukre thangna leibak ta paikhiba uchek paikre urit ta hat panatana uchek kaya su sire atai loina gi loina apang hatle 2 years ta campaign ase 1960 dani campaign ase mapung phare success oiri haina officially lauthokre urit ka loina uchek kaya su sikrabani amagi ama tonghande yumda tonghande uwa amada tonghande asum pahanba law khongduna tan bani mafam khudingda wamanduna uchek sing laimai da tarakpani istemena loiduna asumna China da uchek loi kirami Chinese sing na khanki handaki chahi asidadi mahai morong phajana loklani adubu angakpadi kaujeng lup mamduna lakpa hukre mahai morong phaucheng loina chakre chahi adudana hena mahai morong phangkidre masigi matungda mathang lakpa chahi da nong watkre nong chudre mahai morong thabyadre amarom da China da tin kang saruk kaya ama hengat khre phaucheng manghan khre godown da leiba khara adusu masidagi khuntak lansi gi phibam laktuna China da mi crore mari hena siki China gi history da masi mutloi da wani leibak kayana masigi wari asibu angak pagi leibak angak pagi mi sing haiduna sak sonari ani subu wari asina Bhopal gas tragedy 2nd December 1984 da Bhopal the gas tragedy ama oiki madugi thodok adugumba India da pangoi oikidri gas accident asigi matungda Bhopal da numit thokpa fawbuda ukhide hai mataw karamna thokibra thodok ado matamadu da India gi economic phibam su phatri British na thadok lambasu pangsang sangdri amarom da China amadi Pakistan gi lan su oiki masidagi economic down oikibra chaba thakpa fawda phajana ning thungjadri bani India gi mising tanja sida thokiba thodok ni mase 1969 da Union Carbide ko company ase foreign company ni America rong ki Bhopal da establish tawrabani Western Anderson ko basina company asigi CEO oi company ki production pesticide pot sing ni pesticide sabada poisonous spot am yawi madugi ming MIC ko wi haibadi methyl isocyanide masigi gas asina ni mi lising kaya hatkibado Union Carbide company asida sijin ba MIC gi plant aduda cheksin ba wat pana leak macha ma oirakki masigi damak kaino manamama kaino ama oire haibasigi complaint chu tawi adubu thausaramde company gi makok mapuroi bisingna masidagi mi kun ahan bada narak tuna sigrabani mauda su thausade expert ama ni na haiki MIC gi plant ase pokhai rabe ai adubu thausa kide company aduna kaisu natte khanna
leirami company asida MIC ko poisonous gas asigi achouba tank ahum leirami MIC gas control tawna ba nitrogen gi system asul lai madusu weak oirami nitrogen na MIC gas pu ngak tu na thambagi maram oi 80 ton MIC lai matamdu da company asida adubu masibu control tawriba equipment weak oisilaki company na madusu thausaramde kaishu tawroi khalami Second December 1984 da yaraktraba MIC gi tank asida ising changki ising karamna changki haiba kanana su khangdri ngasi phawda ising ase changki badagi reaction hauki maramdi tank aduda isinga MIC ga tinnadana ba ngak na ba separator amasu laihai madusu sauthakiramle mangkiramle lairamdre reaction oibana maram oiduna Asagi tank sing ase sagat pe hengat kre methalamine amadi carbon dioxide gas form oikre masi mioi bege de bag danger ni masina sor da changkrabadi oba mit ngairakta sor phunba asina chingba mong gi laina oirak pujat gas hengalakpana tank ki pressure su wangkre masida pressure ki measure takpagi damang instrument amasu khinduna tharami madusu yaramdre reading pidre numit asigi numidangi pung taramathoi taraki company ki worker singna karino change ama oi khanduna checking tawba hokatli report no ba supervisor da adubu matam haukiramle ngasai gi gas sing ado leak oiduna mapa da paiduna chatkre nungsitta tinkre tank tagi gas out yamna oikiramle laibak thibadi plant asida tower amasu leihai madugi tower aduna phataba gas thorakpado chakthok hanbagi damak thambani madusu ta jadu da yaramde masidagi hairiba gas asina thangna waina bada leiba khungang town purumaki mi sing da chusinkhre masidagi mi sing tapna laikan na bahorakle madu aida leiba hospital da yang na mi sing pukhatuna hospital da mafam leikidre tapna mi sikhre amasung total mi lising mari hena siki haina official record ta hai adu masidagi yamna hena sibagi wani masitana tana mafam adulaiba uche koya sanga amatta lemhaudrabani masi India gi history da yamna chauraba tragedy amani ahum subu wariyasina Pacific Ocean natraga Prashanta Mahasagar da numit chamri ga kunthra nipani haibadi tha tara mari muk mangkiduna wana nangna Lelaga hinglakhiba nupa amagi warini masi araibu wanate Prashanta Mahasagar gumba mafamda hi macha amada chaba thakpagi pot leitabada nga thengu amadi aphang uche kuya pharaga madu charaga hinglakpa haibase thok hai da thodok ni Prashanta Mahasagar khwaidagi chawbu samudrani asuke matik chawi madu prithibi de leiba leikangla ching mal amadi leibak punamak asina pullaga su Prashanta Mahasagar laine chankigani so nupa se karamna mangki 2012 ki wani Mexico gi piklaba khungang Costa Azul ko mafamda John Alvarenga ko ba 36 years suraba nupama lai magase expert nga pha bamyoi ni 17th November 2012 ta magi marup amaga maga nga pha ba chatki magi plan di 30 hours muk leiraga nga pharaga halakbani maramasina magi nakta chana thakna ba yamna yauki di plus magi hi ado 7 feet mukta sangi in amadi refrigerator ama yawi baraf ki refrigerator nga pharaga wa da hapna ba mana khalude numit aldagi hauna chahi ama hedna mahak samudrada mangki dori haibado makoi thauduna chatkre makoi ase actually mi amagi under da thabak to male nga pharak laga piba sina chingba 120 km lam chatkre hi thaukre amasung mafam aduda in thatare tanja sida angak ponong nei lungsit ama haurakle ithak haurakle soiba tare khanduna in langthoklamaga kapsil lakhi magi leifam samudra torban ado yaugadaba kilometer kunmukta wali torban urakle adubu magi boat ki engine yakidre mobile yawba matam nate radio system amadi yauri pau phano naba maduga magi boss ta pau piki adubu reply lakte makhoi ani honduna changbagi we leite masigi tungda oikhiba thodok ado tujung ningai ni tapna radio system gi battery down oikre boss ki reply chu phanghaudre masigi tungda makhoi ani gi hi ase nungsitna humduna puthokre around 450 km lapna puthokre uki bada ising ngaktani kaida
ꯆꯠꯈ꯭ꯔꯕꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯊꯨꯡꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯗꯦ ꯃꯉꯣꯟꯗ ꯃꯩꯁꯨ ꯌꯥꯎꯗꯦ ꯅꯣꯡꯃꯩ ꯀꯥꯞꯈꯠꯅꯕ ꯃꯤꯉꯣꯟꯗ ꯁꯤꯒꯅꯦꯜ ꯄꯤꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯈꯤ ꯃꯕꯥꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯇꯣꯡꯂꯕꯁꯤꯡ ꯐꯥꯔꯒ ꯆꯥꯕ ꯍꯧꯈꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯤꯡꯗꯅ ꯆꯥꯔꯝꯃꯤ ꯑꯍꯥꯟꯕꯗ ꯀꯔꯝꯅ ꯆꯥꯗꯣꯔꯤꯕ ꯃꯄꯨꯟꯁꯤꯗ ꯆꯥꯗꯕ ꯅꯣꯡ ꯆꯨꯔꯛꯄꯗ ꯌꯥꯔꯒ ꯏꯁꯤꯡ ꯊꯛꯏ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗꯤ ꯊꯨꯝꯍꯤꯇꯅꯤ ꯊꯛꯄ ꯌꯥꯄꯣꯠ ꯅꯠꯇꯦ ꯃꯗꯨ ꯊꯛꯂꯨꯔꯦ ꯁꯤꯔꯦ ꯃꯁꯤ ꯐꯪꯗꯕ ꯇꯥꯟꯖꯥꯗ ꯊꯦꯡꯒꯨꯒꯨꯝꯕ ꯃꯅꯥꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯗꯣ ꯆꯣꯞ ꯆꯣꯞ ꯐꯥꯔꯒ ꯃꯗꯨꯒꯤ ꯏ ꯑꯗꯨ ꯊꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯍꯥꯖꯁꯨ ꯊꯣꯏꯅ ꯆꯠꯄ ꯅꯠꯇꯦ ꯈꯥꯡꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥ 4 ꯂꯦꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯦ ꯁꯨꯁꯥꯏꯠ ꯇꯧꯊꯣꯛꯆꯈ꯭ꯔꯦ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯃꯥꯅ ꯈꯪꯍꯧꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯦ ꯋꯥꯅ ꯊꯥ 6 ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯥꯞꯇꯛꯅ ꯀꯥꯔꯒꯣ ꯚꯦꯁꯦꯜ ꯑꯃ ꯂꯥꯛꯄ ꯎꯈꯤ ꯃꯥꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯃꯥꯅꯦ ꯃꯥꯅ ꯂꯥꯎꯏ ꯈꯣꯡꯏ ꯃꯥꯒꯤ ꯐꯤꯔꯣꯜꯁꯨ ꯇꯠꯈ꯭ꯔꯦ ꯑꯟꯗꯔꯋꯦꯌꯔꯇ ꯃꯉꯥꯏꯔꯕꯅꯤ ꯂꯥꯎꯏ ꯈꯣꯡꯏ ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯗ꯭ꯔꯦ ꯎꯗꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯨꯝꯅ ꯋꯥꯅ ꯅꯪꯅ ꯆꯍꯤ ꯑꯃ ꯍꯧꯈꯤꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯍꯧꯈꯤꯗꯨꯅ ꯊꯥ 13 ꯐꯥꯈꯤ ꯃꯥꯅ ꯎꯈꯤ ꯅꯣꯡꯃ ꯌꯨꯕꯤ ꯑꯃ ꯇꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯍꯤ ꯑꯗꯣ 11,000 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝꯗꯒꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯃꯆꯥ ꯑꯃ ꯎꯏ ꯃꯥꯛꯅ ꯈꯜꯂꯤ ꯑꯥꯏꯂꯦꯟ ꯑꯁꯤꯁꯨ ꯃꯤꯁ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯛꯅ ꯃꯗꯨ ꯏꯔꯣꯏꯔꯒ ꯀꯥꯈꯤꯕꯅꯤ ꯑꯃꯁꯨꯡ ꯂꯥꯏꯕꯛ ꯐꯔꯨꯗꯨꯅ ꯃꯤ ꯈꯔ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯕꯨ ꯊꯤꯕ ꯃꯤꯁꯤꯡ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯃꯟ ꯄꯥꯛꯃꯟꯕ ꯁꯃꯨꯗ꯭ꯔ ꯑꯣꯏꯕꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ ꯊꯤꯕ ꯐꯪꯈꯤꯗꯕꯒꯤ ꯋꯥꯅꯤ ꯑꯥꯏꯂꯦꯟ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯕ ꯑꯥꯏꯂꯦꯟꯅꯤ ꯃꯗꯨꯒꯤ ꯕꯤꯆ ꯑꯗꯨꯗ ꯄꯤꯛꯂꯕ ꯌꯨꯝ ꯑꯃ ꯃꯥꯅ ꯎꯈꯤ ꯑꯥꯏꯂꯦꯟ ꯑꯗꯨ ꯗꯣꯠ ꯃꯆꯥ ꯑꯃꯃꯨꯛꯇ ꯆꯥꯎꯒꯅꯤ ꯑꯣꯁꯤꯟꯒ ꯆꯥꯡꯗꯝꯅꯕꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯃꯤ ꯈꯔ ꯇꯥꯔꯝꯃꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯑꯦꯔꯥꯎꯟ ꯊꯥ 13 ꯃꯇꯨꯡꯗ ꯃꯥꯛꯅ ꯃꯤꯒ ꯑꯍꯥꯟꯕ ꯎꯅꯕꯅꯤ ꯑꯥꯏꯂꯦꯟ ꯑꯁꯦ ꯃꯥꯔꯁꯦꯜ ꯑꯥꯏꯂꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ ꯏꯕꯣꯟ ꯑꯥꯏꯂꯦꯟ ꯀꯧꯏ ꯍꯤꯡꯂꯛꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯃꯁꯨ ꯇꯧꯁꯤꯟꯕꯤꯈꯤ ꯑꯦꯅꯤꯋꯦ 438 ꯗꯦꯖ ꯁꯃꯨꯗ꯭ꯔꯗ ꯃꯥꯡꯈ꯭ꯔꯒ ꯍꯤꯡꯂꯛꯄꯅꯤ ꯅꯨꯄꯥ ꯑꯁꯦ ꯃꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯃꯨꯗ꯭ꯔꯗ ꯁꯔꯚꯥꯏꯚ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡꯗ ꯃꯥꯒꯤ ꯑꯁꯤꯅ ꯔꯦꯀꯣꯔꯠꯅꯤ ꯅꯨꯃꯤꯠ ꯁꯥꯡꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯃꯥꯛꯅ ꯍꯤꯡꯂꯛꯂꯒ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯈꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯊꯝꯖꯤꯟꯖꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄ꯭ꯔꯦꯖꯦꯟ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯥꯒꯠꯆꯔꯤ